Muslim lining chatpasingi oina senglaba amadi achoba kumhai ama oiriba Idul Adha Idul Juha ngasi mafom kaya da pangthoknabagum khangabok esigi sangayumpham gi idiga dasu idiga committee sangayumpham na sinduna pangthokre sangayumpham khagnatana akoibada leiba Phurup asigi miyoi kaya sarukya duna pangthokhiba Idul Adha gi namaz sonbagi thawram aduda khangabok esigi MLA Okram Surja Kumar amadi Thobal esigi MLA Okram Ibobi na sarukya khi ngasigi thawram aduda MLA Okram Ibobi na haikibada senglaba kumhai asina lakpada Manipur da Yelhoungei matamdagi Leiminnaraklaba tongan ba Phurup ke icholinau sing Nungsinana Channa-Chinnana Leiminnaba Oirsanu pamjana chatliba lining aduda thazaba thamduna amana amagi lining bu ikai khumnasi India ge citizen ama oina India na ning tamlaba matung constitution sembi ramba matamda India da leiminariba mipum khudingmak India macha ngaktani dharma gi khetnaba thamdana Nungsinana leiminagadabani senglaba kumhai asina lakpada isana chatliba lining da achet pathazaba thamduna aikoi masel gi marakta nungsi chanaba amadi iramdam asida santi purakpa oirasanu haina Ibobina apel tauke Nungsinana Channa-Chinnana mana apamba thajajaba dharma ngasi tawba sumaina aikoi punamaku sembiba mapuna punamaku Channa-Chinnana tamna shanti leina leiminaragadi makoi singa koi punaku sembiba mapu soidra moi haraurangani haibse aduna amaga hana sunabaduna koi ge solution oiroi koi punamak Nungsinana Channa-Chinnana leiminaraga matanda Manipur da shanti kani